Houkhiba tang kungi numidang pung mapan makhairom taba aduwaida Imphal Police Station gi manung chanba Uripok Khoisnam Leikai dagi DM College of Arts ta manga suba semester da tamba maheiroi ama mayum dagi kouthoklaga Makok ta Nongmei na Kaplambadagi Rajmedicity da aruba phivam da laikanari Makok ta Nongmei na Kaplamlaba maheiroi adugi maming Ahanthem Ritesh chahi kongomdoi apokpa laikhidraba Onil Kumar kawi Mahak Uripok Sorbon Thingel dagi ni haide imung manung na phongdorakpagi matungina Houkhiba tang kungi numidang pung mapan makhairom taba aduwaida Uripok Khoisnam Leikai da Thokchom Yaikhomba chahi kunga manga apokpa chitaranjana Ahanthem Ritesh mayum dagi kouthokhibani Ahanthem Ritesh mayum dagi kouthokraba matung Th Yaikhomba gi Khoisnam Leikai da leiba yum gi top floor da pukhatlaga Uripok Polem Leikai dagi Takhellambam Dipu chahi kunga taret apokpa lekhidaba T Bijoy na Makok ta Nongmei na kapane Ahanthem Ritesh ki oi thangba chairung da panba Nongmei maru ama yet rom thangbada phaudoklaga chatkhre haire Mahak housing North East da leiba Rajmedicity da aruba phivam da laikanari thogdo duga mari lenana Imphal Police Station a case ama lokhatuna Th Yaikhomba amasung T Dipu Phare haide